ngasi TOMTV gi Keithelgi Mapao yengbiriba mamal yamlaba viewers pumnamakpu adongi anchor oina marina chanuna taram nokchabaga loinanai kai khunabukjari ngasi miyamda khudol tamjanabagidamakta anobu Keithelgi anobu Mapao puduna hujik lakchare hujik akhoina leiriba mafam asi Waithou gi thong hek thong makhongda leiriba Keithel adudani mafam asi Imphal gi Khorambal Keithel dagidi chawrangna 17 kilometers mu chatlaga leiba mafamni mafam asta phambiriba imaivel sinsiga unaraga roiwetai sanazage mayam punna midyang taminasi midyang taminadringai gi mangoinana mayam gi mafamda gas ki paw makhak thamjage Hojiksta akhoi ima ama lere ima se ga wari sanasage ima gi minga leifam ga hana haibiu Waithou khora kasindagi Ramesuri akhoi na laksari se ima akhoi ji TOMTV gi Keithelgi Mapao gi damakta lakchabane ba ima na yoli ba posai sing se mamal se kya da yolaga ima na kadai de tikpiraga mamal se kya da tikpira ino kai no yoli se habado kitang haibiu to khoije thambou khoi saidagi lawre adegi ayambana khoi saide lawi bazar thobane lawju lawu yawi kongreng gi somde lakpane jiri romdagi anambana se yoli ba posai sing se khoi gi kongreng ga tharoi ga na number oi go kongreng tharoi thambou na number oi ba yoli ba mayam se adum sida khoi gi kano se kongreng se yam marang kaina kano tawai phangba mali kano kongreng se kai de oi bidoina kongreng saide ju he farm da thadane bako ado ayambana di jiri dei pore jiri gi kongreng ne ba ima hoina bekta lawbi re kamai tawin bekta kya kamai na lawri no ima hoina bekta aham da pali singam satre lomi hujuri singam sangwa lawre hongdare eba hongdare ado ima hoina yon ba matam da na kya da kamai yon biri kg da yang khai yole ni fuju yole ado khoi kongreng se khoi gi sta pham ba kongreng siga a da phang ba siga ma house kamai tawge khoi shagi ni hele hawba khoi shagi da thada ba farm thada ba jing ne hawba yam hele ado khoi side farm da hujik se pakna thada na da bra kamai tawri thada ye nga phagala kan da phaba hujik ti pharak da phaba ya de ba nga phaba lu sra kan da ko na mukhun ba ado moi gi mamal na kamai tawri dum samba sapti mane mamal khadi hele do de lupa tara mukti hele kg yom bata ima gi se tharoi adagi kakthum thambou mayam su yawi ko anamana sum ujarak pada khoi kongreng tharoi kakthum adagi thambou se yam phajana kano taraga marang kanya ima gi thambou si karai wai de oino sai de ju khara tale bako au adagi ten tha de ju pore thambou makhal si chamana ha thambou makhal si chamana bra ba mane samane khoi gi thambal angang ba ngau ba gi kana leida au yawi thambala ngang bagi udi yam jawdre angau buna na mi tu ju thambou di le hau matung ina thambou tiam hawe ima thambou se kya da tikpira ga kya da yon birino thambou je khoina lupa ni phu singbu ju yawi khore yang khai yole adagi kuntra nga singbo dra sa me yahum ju yole mai to wa anambana akhoi gi swai da loina mak phange ba ko thambou gumba sidi aduga kongreng sina mapan dagi lawsalak pane ba adu akhoina kano se kakthum je swai degi dum oidora natraga labuk te talak pane swai degi dum oidora thum sina imana kya da tikga kya da yon birino kakthum je khoina kokta asi achau si del pa yang khai manga lawre khoina humfu adagi humdra ju yole tai sing si sukra hai bione tharoi adagi di khoi mangra angang bagumba hawai tra kobi thamset myam yawi hawai thak makya bu bi je khoina lupa chama kullawi samni phuju yole adagi tharoi sin lupa ni phuro yang khai yole kai tharoi oidune tharoi ma labuk tharoi lai tharoi su yawa ma lai tharoi somdei lakpane khoi ma manungin khoi gi na tabra lai tharoi sa nate mapan gi ne ba mapan gi se kamaina kya da kamaina tikpiraga kamaina yole na imana bekta lupa lising mari lawi aduga lupa mar phu ju yole humdra ju yole yam di tongbu nate pot chai sing se mamal se hapetang khangjagi ya ga dai ma haidi imana karai degi kaya da tikpira ino aduga imana kaya da yoli no habado khoi na yoli se kaukha sina ne samaga kuntra su lawi
ꯀꯨꯟꯁꯨ ꯂꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯝ ꯌꯥꯡꯈꯩ ꯌꯣꯟꯕ ꯑꯗ ꯈꯔ ꯍꯥꯞꯈꯤꯕꯗ ꯆꯤꯡꯕꯅꯤꯅ ꯑꯗꯨꯝ ꯄꯣꯠꯁꯤ ꯌꯥꯗꯕ ꯑꯗꯒꯤ ꯂꯦꯝꯐꯨꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯨꯟꯗ ꯂꯧꯔꯒ ꯀꯨꯟꯊ꯭ꯔꯥꯁꯨ ꯌꯣꯜꯂꯤ ꯑꯗꯨꯝ ꯈꯔ ꯍꯥꯞꯈꯤꯕꯗ ꯑꯗꯨꯝ ꯄꯣꯠꯁꯤ ꯌꯥꯗꯦꯗ ꯈꯔ ꯍꯥꯞꯈꯤꯕꯗ ꯑꯗꯨꯝ ꯆꯤꯡꯕꯅꯤꯅ ꯀꯩꯁꯨ ꯌꯥꯝ ꯂꯦꯝꯃꯨꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯌꯣꯜꯂꯤꯁꯦ ꯂꯥꯏ ꯊꯔꯣꯏꯁꯤ ꯂꯥꯏ ꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯅ ꯖꯤꯔꯤꯔꯣꯝꯗꯩꯁꯨ ꯄꯣꯔꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯌꯣꯜꯂꯤ ꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯅꯤ ꯂꯥꯏ ꯊꯔꯣꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯅꯦꯕ ꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯣ ꯂꯥꯏ ꯊꯔꯣꯏꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨ ꯏꯃꯥꯅ ꯀꯌꯥꯗ ꯇꯤꯛꯄꯤꯔꯛꯑꯒ ꯀꯃꯥꯏꯅ ꯀꯌꯥꯗ ꯌꯣꯜꯂꯤꯅꯣ ꯑꯗꯨ ꯀꯥꯏꯋꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯍꯥꯏꯁꯦ ꯁꯤꯒꯤ ꯑꯣꯏꯗꯣꯏꯔꯥ ꯋꯥꯏꯊꯧꯁꯤꯒꯤ ꯋꯥꯏꯊꯧꯒꯤ ꯅꯠꯇꯦ ꯁꯨꯝ ꯃꯈꯥꯔꯣꯝꯗꯒꯤ ꯄꯨꯈꯠꯂꯛꯄꯅꯦ ꯄꯥꯡꯒꯟꯅ ꯄꯨꯔꯛꯄꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯧꯕ ꯑꯗꯨ ꯕꯣꯔꯥꯗ ꯑꯩꯈꯣꯏ ꯂꯧꯔꯤꯁꯦ ꯂꯨꯄꯥ 3,300ꯒ 4,400 ꯂꯧꯕ ꯑꯗꯨ ꯀꯧꯇꯥꯗ 40 ꯌꯣꯟꯕ ꯀꯛꯊꯨꯝ ꯀꯧꯈꯥ ꯃꯌꯥꯝꯁꯦ ꯂꯩꯒꯦ ꯍꯥꯏꯇꯥꯔꯗꯤ ꯁ꯭ꯋꯥꯏꯗꯅ ꯍꯦꯟꯅ ꯆꯠꯇꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗꯩꯁꯤꯗ ꯀꯣꯡꯒ꯭ꯔꯦꯡ ꯑꯗꯒꯤꯗꯤ ꯊꯝꯕꯧ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯁꯤꯗꯅ ꯑꯅꯝꯕ ꯂꯣꯏꯅꯃꯛ ꯀꯩꯊꯦꯜꯁꯤꯗ ꯀꯩꯅꯣ ꯑꯣꯏꯅ ꯌꯣꯜꯂꯦꯕ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯍꯥꯏꯗꯤ ꯌꯣꯟꯗꯕ ꯃꯐꯝ ꯑꯝꯇ ꯌꯥꯎꯗꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯁꯤ ꯉꯥꯛꯇ ꯍꯥꯞꯄꯤꯔꯤꯁꯦ ꯁꯤ ꯃꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯔꯥ ꯄꯥꯝꯅꯕ꯭ꯔꯥ ꯁꯤꯠꯄ꯭ꯔꯥ ꯊꯑꯣꯏꯀꯤ ꯂꯣꯏ ꯂꯥꯛꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯄꯥꯝꯅꯩ ꯂꯝꯕꯤ ꯑꯆꯧ ꯑꯋꯣꯡꯅ ꯑꯗꯨꯝ ꯂꯧꯕ ꯏꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯈꯪꯖꯒꯦ ꯌꯨꯝꯅꯥꯝ ꯃꯦꯝꯇꯣꯟ ꯋꯥꯏꯊꯧ ꯕꯖꯥꯔ ꯋꯥꯏꯊꯧ ꯕꯖꯥꯔꯗꯩꯅꯦꯕ ꯁ꯭ꯋꯥꯏꯗ ꯐꯝꯕꯤꯁꯤꯡꯁꯦ ꯑꯗꯨꯝ ꯋꯥꯏꯊꯧ ꯁ꯭ꯋꯥꯏꯗꯩ ꯂꯣꯏ ꯑꯣꯏ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯦꯕ ꯑꯗꯣ ꯏꯃꯥꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯖꯅꯤꯡꯉꯤꯁꯦ ꯏꯃꯥꯅ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯏꯃꯥꯅ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯀꯌꯥꯗ ꯇꯤꯛꯄꯤꯔꯛꯑꯒ ꯁꯤꯗ ꯀꯌꯥꯗ ꯌꯣꯜꯂꯤꯅꯣ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯈꯔ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯪꯕ ꯄꯣꯠꯅ ꯑꯅꯝꯕ ꯑꯣꯏꯅ ꯇꯧꯋꯦ ꯑꯇꯣꯞꯄ ꯂꯝꯗꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯐꯪꯕ ꯄꯣꯠꯁꯦ ꯀꯔꯤꯅ ꯏꯐꯪ ꯐꯪꯒꯦ ꯊꯔꯣꯏꯒꯨꯝꯕ ꯀꯣꯡꯒꯦꯡꯒꯨꯝꯕ ꯑꯗꯒꯤ ꯌꯣꯡꯆꯥꯛꯁꯨ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯩ ꯉꯥ ꯆꯥꯛ ꯑꯗꯨꯝ ꯌꯣꯟꯕꯁꯨ ꯅꯨꯡꯊꯤꯟꯅ ꯉꯥ ꯌꯣꯜꯂꯦꯕ ꯑꯗꯩ ꯑꯌꯨꯛꯅ ꯁꯨꯃꯥꯏꯅ ꯃꯅꯥ ꯃꯁꯤꯡ ꯁ꯭ꯋꯥꯏꯗ ꯐꯪꯕꯗꯣ ꯑꯗꯨꯝ ꯌꯣꯟꯖꯕꯅꯦ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯗꯤ ꯀꯗꯥꯏꯗꯒꯤ ꯇꯤꯛꯄꯤꯔꯛꯏꯅꯣ ꯃꯃꯜꯗꯣ ꯀꯌꯥꯗ ꯇꯤꯛꯄꯤꯔꯛꯑꯒ ꯁꯤꯗ ꯀꯌꯥꯗ ꯌꯣꯟꯕꯤꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯈꯪꯖꯒꯦ ꯊꯔꯣꯏꯒꯨꯝꯕꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯕꯦꯛꯇ ꯆꯠꯂꯦꯕ ꯕꯦꯛꯇ 3,000 ꯄꯤꯕ 3,300 ꯄꯤꯕ ꯑꯗꯒꯤ ꯃꯃꯜ ꯃꯥꯏꯗꯨꯒꯤ ꯂꯩꯈ꯭ꯔꯦ ꯃꯐꯝ ꯃꯐꯝꯗꯨꯒꯤ ꯑꯗꯩ ꯀꯣꯡꯒꯦꯡꯒꯨꯝꯕꯁꯤꯅ ꯀꯣꯡꯒꯦꯡꯁꯨ ꯑꯗꯨꯝ ꯕꯦꯛꯇ ꯆꯠꯂꯦ ꯀꯩꯅꯣ ꯀꯧꯇꯥꯗ ꯀꯌꯥ ꯌꯣꯟꯕꯤꯔꯤꯅꯣ ꯏꯃꯥꯅ ꯀꯧꯇꯥꯗ 80 ꯀꯩꯅꯣꯁꯦ ꯂꯥꯏ ꯊꯔꯣꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯗꯨꯝ ꯐꯥꯔꯝꯗ ꯊꯥꯗꯅꯔꯒ ꯈꯨꯟꯕ ꯑꯣꯏꯕ ꯃꯄꯥꯟꯒꯤꯗꯤ ꯍꯧꯖꯤꯛ ꯂꯥꯛꯇꯦ ꯂꯥꯛꯄ ꯃꯇꯝꯁꯨ ꯂꯩ ꯍꯧꯖꯤꯛ ꯃꯄꯥꯟꯒꯤ ꯊꯔꯣꯏ ꯂꯥꯛꯇꯦꯕ ꯂꯥꯏ ꯊꯔꯣꯏꯁꯦ ꯑꯗꯨ ꯏꯃꯥꯅ ꯀꯌꯥꯗ ꯌꯣꯟꯕꯤꯔꯤꯅꯣ ꯀꯥꯏꯗꯒꯤ ꯇꯤꯛꯄꯤꯔꯛꯑꯒ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛ ꯐꯥꯔꯝ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯊꯥꯗꯔꯒ ꯃꯣꯏꯅ ꯕꯦꯛ ꯁꯥꯔꯒ ꯕꯦꯛꯇ ꯂꯨꯄꯥ 3,300 ꯑꯗꯨꯃꯥꯏꯅ ꯁꯥꯔꯛꯑꯅꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯀꯧꯇꯥꯗ ꯁꯤꯗꯩꯁꯤꯗ ꯌꯣꯟꯕ ꯀꯦꯖꯤꯗ ꯌꯣꯟꯗ꯭ꯔꯦ ꯀꯧꯇꯥꯗ 80 ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯊꯔꯣꯏꯁꯤꯗꯤ ꯀꯌꯥ ꯀꯃꯥꯏꯅ ꯂꯧꯕꯨꯛ ꯊꯔꯣꯏꯁꯤꯅ ꯀꯧꯇꯥꯗ ꯑꯗꯒꯤ ꯑꯣꯜꯂꯒꯅꯦ 90 ꯁꯥꯔꯛꯄ 95 ꯁꯥꯔꯛꯄ ꯁꯥꯔꯒ 50ꯁꯨ ꯌꯣꯜꯂꯦ 50ꯁꯨ ꯌꯣꯜꯂꯦ ꯑꯗꯨꯗꯤ ꯃꯥꯏꯒꯤ ꯇꯥꯏꯃꯤꯡꯗꯨꯒꯤ ꯑꯣꯏꯅ ꯌꯣꯜꯂꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯊꯔꯣꯏ ꯂꯧꯕꯨꯛ ꯊꯔꯣꯏꯁꯤꯡꯁꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛ ꯐꯪꯕ ꯃꯇꯝꯅꯦꯕ ꯂꯥꯏ ꯊꯔꯣꯏ ꯂꯧꯕꯨꯛ ꯊꯔꯣꯏꯁꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯈꯤꯇꯪ ꯁꯥꯒꯠꯂꯛꯑꯒꯗꯤꯅꯦ ꯈꯤꯇꯪ ꯋꯥꯠꯂꯛꯑꯅꯤ ꯐꯪꯕ ꯑꯗꯨ ꯏꯃꯥꯒꯤꯁꯦ ꯀꯣꯡꯒ꯭ꯔꯦꯡ ꯑꯗꯒꯤ ꯀꯩꯅꯣ ꯀꯛꯊꯨꯝ ꯀꯩꯀꯩꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤ ꯈꯔ ꯈꯪꯍꯟꯕꯤꯌꯨ ꯃꯃꯜꯁꯦ ꯑꯗꯨꯒ ꯆꯨꯖꯥꯛꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯆꯨꯖꯥꯛꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯩꯈꯣꯏ ꯆꯤꯡ ꯍꯥꯎꯅ ꯄꯨꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯇꯝꯒꯤ ꯅꯠꯇꯦ ꯇꯝꯄꯥꯛꯀꯤ ꯅꯠꯇꯦ ꯆꯤꯡ ꯂꯣꯝꯗꯒꯤ ꯄꯨꯊꯣꯔꯛꯑꯒ ꯃꯣꯏꯅ ꯆꯤꯡ ꯂꯣꯝꯗꯒꯤ ꯕꯦꯛ ꯃꯥꯅ ꯃꯁꯤꯡꯗ ꯆꯠꯂꯦ 100, 150 ꯁꯨꯃꯥꯏꯅ ꯕꯣꯔꯥꯁꯤ ꯁꯥꯔꯛꯑꯒ 1,400 ꯑꯗꯨꯃꯥꯏꯅ ꯁꯥꯔꯒ ꯂꯧꯔꯦ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯅ ꯆꯣꯏꯅ ꯌꯣꯟꯕꯗꯅ ꯀꯌꯥ ꯀꯃꯥꯏꯅ ꯌꯣꯟꯕꯤ ꯆꯣꯏꯅ ꯌꯣꯟꯕꯗꯅ ꯑꯩꯈꯣꯏꯅ 10 ꯌꯣꯟꯕꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ 30 ꯌꯣꯟꯕꯁꯨ ꯌꯥꯎꯔꯦ ꯆꯨꯖꯥꯛ ꯑꯃꯗ ꯆꯨꯖꯥꯛ ꯑꯃꯗ 10 ꯌꯣꯟꯕ 30 ꯌꯣꯟꯕ ꯑꯗꯩ 100ꯒꯤꯅꯦ 100 ꯁꯥꯔ ꯌꯣꯜꯂꯦꯕ 5, 6 ꯇꯧꯔꯦ ꯀꯩꯊꯦꯜ ꯐꯝꯃꯛꯄꯗꯤ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯩ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯆꯍꯤ 10 ꯍꯦꯟꯒꯠꯂꯛꯑꯅꯤ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯎꯔꯒ ꯌꯣꯜꯂꯛꯄꯁꯤꯗꯤ ꯀꯨꯏꯗ꯭ꯔꯤ ꯉꯥ ꯌꯣꯜꯂꯛꯄ ꯉꯥ ꯌꯣꯜꯂꯛꯄꯗꯤ ꯆꯍꯤ 10 ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯆꯩꯗꯤ ꯑꯗꯨꯝ ꯌꯣꯟꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯩꯊꯦꯜꯁꯦ ꯍꯧꯖꯤꯛꯁꯦ ꯄꯣꯠꯁꯤꯠꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯄꯣꯠꯁꯤꯠ ꯋꯥꯠꯂꯤꯁꯦ ꯑꯗꯨꯗꯤ ꯈꯪꯗꯦ ꯃꯣꯏ ꯀꯩꯅꯣ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯊꯥꯗꯕꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯣꯏ RIB ꯅꯝꯕꯒꯤ ꯃꯌꯥꯝ ꯈꯣꯝꯀꯠꯅꯈꯤꯕꯒꯤ ꯄꯩꯁꯥ ꯂꯣꯏꯅ ꯈꯣꯝꯀꯠꯈ꯭ꯔꯦ ꯍꯥꯏꯅꯩ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯄꯣꯠ ꯁꯤꯠꯇꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ IRB ꯈꯟꯕꯁꯦ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯈꯣꯝꯒꯠꯂꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯄꯩꯁꯥ ꯈꯣꯝꯒꯠꯂꯤꯁꯦ ꯃꯣꯏ ꯊꯕꯛ ꯅꯝꯃꯤꯗꯅ ꯄꯩꯁꯥ ꯊꯕꯛꯀꯤ ꯄꯩꯁꯥ ꯄꯤꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣই ꯂꯩꯀꯥꯏꯁꯤ ꯂꯩꯅꯗ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯑꯅꯝꯕꯅ ꯁ꯭ꯋꯥꯏꯁꯦ IRBꯒꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ IRBꯒꯤ ꯂꯣꯏ ꯆꯦꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯈꯤꯇꯪ ꯀꯩꯅꯣ ꯃꯇꯤꯛ ꯆꯥꯔꯒꯗꯤ ꯃꯥꯗꯣ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯄꯔꯐꯦꯛ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯀꯩꯁꯨ ꯍꯥꯟꯅ ꯑꯣꯏꯔꯝꯗꯦ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯈꯔ ꯂꯩꯔꯝꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦꯅ ꯍꯥꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯁꯔꯀꯥꯔ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯧꯔꯤꯕ꯭ꯔꯥ
ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯣꯏ ꯊꯕꯛ ꯅꯝꯕꯗꯤ ꯄꯩꯁꯥꯗꯤ ꯃꯌꯥꯝ ꯆꯪꯅꯔꯦ ꯄꯩꯁꯥ ꯄꯤꯁꯟꯅꯈ꯭ꯔꯦ ꯎꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕꯁꯦ ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯕꯧ ꯕꯖꯥꯔꯗꯩꯅꯤ ꯃꯤꯡ ꯃꯤꯡ ꯑꯃ ꯀꯧꯏ ꯑꯣ ꯏꯃꯥ ꯀꯩꯊꯦꯜ ꯐꯝꯕꯤꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯩꯊꯦꯜ ꯐꯝꯃꯩꯁꯦ ꯆꯍꯤ 3-4ꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯣꯟꯕꯤꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯇꯤꯛꯄꯤꯔꯛꯏꯅꯣ ꯑꯗꯨꯗꯨꯒ ꯃꯃꯜꯅ ꯀꯌꯥ ꯌꯣꯜꯂꯤꯅꯣ ꯍꯥꯏꯕꯗ ꯈꯤꯇꯪ ꯈꯪꯖꯒꯦ ꯑꯩꯈꯣꯏꯁꯦ ꯖꯤꯔꯤꯗꯩꯁꯨ ꯂꯧꯔꯦ ꯑꯗꯒꯤ ꯃꯣꯔꯦꯔꯣꯝꯗꯩꯁꯨ ꯄꯣꯔꯛꯏ ꯑꯁꯥꯝꯂꯣꯝꯗꯩꯁꯨ ꯄꯣꯔꯛꯏ ꯑꯗꯨꯝꯕꯗꯨ ꯑꯗꯨ ꯇꯧꯔꯒ ꯀꯩ ꯄꯣꯠꯅꯣ ꯄꯨꯔꯛꯏꯁꯦ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯃꯄꯥꯟꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯣꯡꯒꯦꯡꯁꯦ ꯖꯤꯔꯤꯔꯣꯝꯒꯤꯅꯤ ꯑꯣ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯀꯌꯥꯗ ꯇꯤꯛꯄꯤꯔꯒ ꯀꯌꯥꯗ ꯌꯣꯟꯕꯤꯔꯤꯅꯣ ꯑꯩꯈꯣꯏꯅ ꯂꯨꯄꯥ 95ꯗ ꯂꯧꯔꯒ 50 ꯌꯣꯟꯕ ꯑꯗꯒꯤ ꯍꯨꯝꯐꯨ ꯌꯣꯟꯕ ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯗꯣ ꯏꯃꯥꯒꯤꯁꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯀꯩꯅꯣ ꯌꯣꯜꯂꯤꯁꯦ ꯑꯗꯨꯗꯨꯒ ꯃꯃꯜꯗꯣ ꯀꯌꯥ ꯌꯣꯟꯕꯤꯔꯤꯅꯣ ꯆꯥꯎꯔꯥꯛꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯈꯔ ꯇꯥꯛꯄꯤꯌꯨꯕ ꯃꯪꯒꯥꯁꯦ ꯑꯩꯈꯣꯏꯅ 25ꯗ ꯂꯧꯔꯦ 10ꯗ ꯂꯧꯔꯦ 30 ꯌꯣꯜꯂꯦ 25ꯁꯨ ꯌꯣꯜꯂꯤ ꯌꯥꯝꯅ ꯁꯦꯟꯗꯣꯡ ꯂꯩꯕ ꯅꯠꯇꯦꯗ ꯕꯣꯔꯥꯗ 200 ꯂꯧꯕ ꯑꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯂꯨꯄꯥ 90ꯗ ꯂꯧꯕ 50 ꯌꯣꯟꯕ ꯍꯨꯝꯐꯨ ꯌꯣꯟꯕ ꯍꯋꯥꯏ ꯃꯨꯕꯤ 50ꯗ ꯂꯧꯏ ꯍꯨꯝꯐꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯣꯟꯕꯅꯤꯗ ꯌꯥꯝ ꯇꯣꯡꯉꯨꯕ ꯅꯠꯇꯦꯗ ꯃꯪꯒ꯭ꯔꯥ ꯑꯉꯥꯡꯕꯁꯦ ꯑꯩꯈꯣꯏꯅ 50ꯗ ꯂꯧꯔꯦ ꯑꯗꯨꯒ 50-40 ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯩꯊꯦꯜ ꯐꯝꯕꯤꯔꯦ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯅ ꯍꯥꯟꯅ ꯆꯍꯤ 3 ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯀꯩꯊꯦꯜꯗꯨꯒ ꯍꯧꯖꯤꯛꯀ ꯀꯩ ꯑꯍꯣꯡꯕ ꯂꯩꯒꯦ ꯅꯍꯥꯟꯋꯥꯏ ꯂꯩꯔꯝꯕꯗꯤ ꯏꯀꯣꯛ ꯀꯣꯛꯑꯗꯅ ꯀꯅꯥꯝꯐꯥꯎ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤ ꯊꯣꯡ ꯅꯨꯡꯉꯥꯏꯔꯛꯑꯕꯅꯤꯅ ꯂꯩꯕ ꯍꯦꯜꯂꯛꯑꯦ ꯑꯗꯒꯤ ꯄꯣꯠ ꯁꯤꯠꯄꯁꯨ ꯍꯦꯟꯀꯠꯂꯛꯑꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯄꯣꯠ ꯑꯗꯨꯝ ꯁꯤꯠꯄꯤꯕ꯭ꯔꯣ ꯁꯤꯠꯂꯤ ꯑꯗ ꯏꯃꯥ ꯈꯔꯅꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯄꯣꯠ ꯌꯣꯟꯕ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦꯅ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏ ꯏꯃꯥꯒꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯁꯤꯠꯂꯤꯗ ꯑꯩꯈꯣꯏꯗꯤ ꯀꯩꯊꯦꯜ ꯍꯥꯏꯔꯃꯤꯅ ꯇꯝꯕ ꯅꯣꯡꯃꯒꯤ ꯂꯨꯄꯥ 3,000-4,000 ꯑꯗꯨꯝ ꯌꯣꯜꯂꯤ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯀꯩꯊꯦꯜ ꯐꯝꯕ ꯍꯧꯕꯤꯔꯛꯄꯁꯦ ꯍꯥꯏꯕꯗꯤ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯦꯅ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯊꯦꯜꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯗꯦ ꯑꯗꯣ ꯍꯥꯡꯉꯒ ꯂꯩꯔꯝꯃꯦꯅ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯤꯗꯩꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯗꯤ ꯁꯦꯝꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯀꯩꯊꯦꯜ ꯑꯃ ꯐꯖꯅ ꯁꯥꯔꯒ ꯐꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯩꯊꯦꯜ ꯑꯃ ꯐꯖꯅ ꯁꯥꯔꯒ ꯂꯩꯅꯤꯡꯉꯤ ꯑꯗꯨ ꯀꯩꯊꯦꯜꯗꯣ ꯁꯥꯕꯤꯗꯦ ꯁꯔꯀꯥꯔꯅ ꯏꯃꯥ ꯑꯗꯨꯅ ꯍꯣꯏꯅꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯁꯥꯕꯤꯌꯣꯅ ꯍꯥꯏ ꯑꯗꯨ ꯃꯣꯏꯅ ꯁꯥꯕꯤꯗꯦ ꯀꯩꯊꯦꯜ ꯀꯩ ꯃꯔꯝꯒꯤꯅꯣ ꯁꯥꯕꯤꯗ꯭ꯔꯤꯁꯦ ꯂꯝ ꯂꯩꯒ ꯂꯩꯇꯦꯒ ꯇꯧꯗꯅ ꯋꯥꯏꯊꯧ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯕꯖꯥꯔꯁꯤꯕꯨ ꯀꯩꯊꯦꯜ ꯑꯝꯇꯁꯨ ꯐꯖꯅ ꯊꯝꯕꯤꯕ ꯌꯥꯏ ꯊꯝꯕꯤꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯚꯔꯥ ꯍꯨꯜꯂꯒ ꯌꯣꯜꯂꯤ ꯏꯃꯥ ꯍꯣꯏꯅ ꯍꯧꯖꯤꯛ ꯐꯝꯃꯤꯕ ꯃꯐꯝꯁꯦ ꯕꯔꯥ ꯇꯧꯔ ꯐꯝꯃꯤꯅꯦꯕ ꯚꯔꯥ ꯍꯨꯜꯂꯤꯅꯦ ꯁꯤ ꯐꯤꯂꯝ ꯅꯝꯕ ꯁꯥꯝꯁꯤꯒꯦ ꯃꯥꯏ ꯂꯝꯅꯤ ꯑꯩ ꯀꯌꯥꯝꯒꯩꯗꯒꯤ ꯕꯕꯤꯇꯥ ꯑꯗꯣ ꯏꯃꯥ ꯀꯩꯊꯦꯜ ꯐꯝꯕꯤꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯦ ꯑꯗꯣ ꯏꯃꯥꯒꯤ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯏꯃꯥꯅ ꯀꯔꯥꯏꯋꯥꯏꯗꯒꯤ ꯇꯤꯛꯄꯤꯔꯛꯏꯅꯣ ꯀꯌꯥꯗ ꯇꯤꯛꯂꯛꯏꯅꯣ ꯑꯗꯨꯒ ꯏꯃꯥꯅ ꯁꯤꯗ ꯌꯣꯟꯕ ꯃꯇꯝꯗꯅ ꯀꯌꯥꯗ ꯌꯣꯜꯂꯤꯅꯣ ꯍꯥꯏꯕꯗꯣ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯃꯜ ꯈꯔ ꯍꯥꯏꯕꯤꯌꯨ ꯉꯥ ꯑꯌꯥꯏꯕꯁꯦ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯂꯧꯕꯅꯦꯕ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯂꯧꯕꯅꯦ ꯑꯗꯨꯗꯨꯅ ꯉꯥꯁꯦ ꯃꯈꯟꯗꯤ ꯈꯔꯗꯤ ꯌꯥꯝꯃꯦꯀꯣ ꯑꯗꯣ ꯃꯨꯀꯥ ꯉꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯔꯥꯏꯗꯨꯗ ꯂꯨꯄꯥ 200ꯒꯅꯦ 90-90ꯗ ꯂꯧꯔꯛꯑꯦ ꯑꯩꯈꯣꯏꯅ ꯁꯤꯗ 200ꯒꯅꯦ 40 ꯌꯣꯟꯕ ꯑꯗꯒꯤ ꯌꯥꯗ꯭ꯔꯒꯅ 50 ꯌꯣꯟꯕ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦꯕꯀꯣ ꯑꯗꯒꯤ ꯉꯥ ꯑꯇꯩꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10-50 ꯂꯦꯝꯅꯕ ꯑꯗꯨꯝ ꯂꯣꯏ ꯌꯣꯜꯂꯦ ꯑꯇꯩꯁꯨ ꯂꯣꯏꯅꯃꯛ ꯑꯗꯒꯤ ꯑꯂꯨ ꯑꯕꯦꯆꯥꯏꯕꯤ ꯑꯩꯈꯣꯏꯅ 50ꯗ ꯂꯧꯔꯦ 60 ꯌꯣꯜꯂꯦꯀோ ꯍꯋꯥꯏ ꯃꯨꯕꯤ 30ꯗ ꯂꯧꯔꯦ 90ꯗ ꯌꯣꯜꯂꯦ ꯑꯗꯒꯤ ꯍꯋꯥꯏ ꯃꯩꯈꯥ ꯃꯨꯕꯤ ꯀꯦꯖꯤꯗ 40ꯗ ꯂꯧꯔꯦ ꯑꯩꯈꯣꯏꯅ 100 ꯌꯣꯜꯂꯦ ꯀꯣꯕꯤ ꯂꯩꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯥꯝꯅꯗꯤ ꯂꯦꯝꯕ ꯅꯠꯇꯦ ꯑꯗꯨꯝ ꯂꯨꯄꯥ 10-10ꯃꯨꯛꯀꯤ ꯆꯥꯡꯒꯤ ꯂꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯀꯣꯕꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯗꯣꯏꯔꯥ ꯏꯃꯥ ꯍꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯉꯥꯛꯇꯅꯤ ꯃꯁꯤꯅꯤ ꯉꯁꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯌꯥꯝꯅ ꯀꯔꯤ ꯀꯝꯗꯧꯕꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯀꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯄꯦꯟꯗꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯖꯔꯒ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯅꯧꯕ ꯀꯩꯊꯦꯜꯒꯤ ꯑꯅꯧꯕ ꯃꯄꯥꯎ ꯃꯌꯥꯝꯗ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ